Meiheiroi ki oiba khongjang asida punna positive oiba mawngda changsinminase amana amabu hunbagi thabak tokse aikhoi amata oina pandam ase phangnaba honase haina kokomin student front ke coordinator ningthogjam dhanakumar maitei na phongdokhre wafam ase ngasi chaliba tha asege amadage koki militant singna drone bombing sathaduna micham kaya hatkiba amadi asok apan nangan khibagi mayokta changsil leba khongjang gi saruk ama oina ngase Manipur University ge Meiheiroi singsu lengakta taliba demand sing phangriba Changsinkhre aduda Dhanakumar Maiteina phongdokhibani mahakna makha taraduna haikibada ngasi aikoina university da Meiheiroi singi oiba hojik thokliba irang asigi matangda Meiheiroi singi pandam amagi makhada protest asi haudoksabani central force ke ka henba bias oiba mawngda maitei aikoida oina onsinduna laikhrabani pelak tabadagi ima laiba kannabagi damak Meiheiroi aikoisu khulai pairak oi hainingai lekti haiki ngasi aikoina Manipur University da aikogi Meiheiroi singi oiba aikogi asi hojik thokliba irang asigi matangda aikogi Meiheiroi singi oiba pandam amagi makhada aikoina protest asi haudoksabani asi aikoina haudoksariba protest asi aikoi tongan ba akoi school college singdasu aikoi makha tana sathajaki gani asi aikoina tawjariba protest asi kaigino haiba matamda ngasi phawbuda hausu kuiraba akogi sahi amaga thataru khenjalabla irang asida asi kanglup ani gi lana sida ngasi phawbuda India government na central government na asi phawbuda karigumba step ama talokhataba haiba tare masigi mayokta aikoina hariba protest asi sathajabani haukiba akogi ikui kuijingegi mamangda koki militant singna koi tongan ba koi drone bombing sizinarkanda dagi rocket launcher amadi tongan bukulai sophisticated oiba kulai mayam sizinarkanda koi misam praja mayam koi hatpa thengnakhre asumaina koi yamna sathiba mawngda koi leba amaga country amaga lan songna bu tawgudaba mawngda koi koki militant singna koi maitai singda koi lamdam sida asobo threat amaga loinana koi singnarakla si phawbuda ngasi phawbuda India lengak na Bharat lengak na wafam ama phau phawdoktana amati action ama phau logdana leibase aikoi Meiheiroi singde yamna pendaba yamna nungaitaba du phawjabaga loinana koi Meiheiroi singi oiba yamna khamba ngamdaba ihau amaga loinana koi ngasi gi ihau se hawdokjabani aduna aikoina changsalliba ihau sida koi lamdam asida leiriba koi tongan ba leminariba fulupsing tongan ba school college ki Meiheiroi singne koi punna ama toina makha tana changsanminasi duga koi pandam phangna bona minasi tawbutabu aikoina changsalliba khongjang ase aikoina hawdokjaribasi aikoi yamna magul leiba aikogi yamna senglaba laisang ama oiriba aikogi Meiheiroi sang koi Manipur University da ngasi hawdokjarakanda koi leptana sathajagabani aduna aikogi lamdam sida leibiriba nungsijaraba Meiheiroi singnasu aikoina changsalliba khongjang asida yamna punging hachang yauna haida support tawbiyu aduga karigumba aikogi ihau tawba matamda haiba tare aikogi yamna niyom amagi makhada koi pandam amagi makhada ihau tawminasi aduna aikogi pandam leitaba mawngda ihau tawbugi adugi thaba si toksi aduga aikoi masen amaga hunaba amana amada insinnaba aduga amana amabu singthanaba honabagi thaba si toksi aikoi amata oina aikoi pandam asi phangnabagi damukta aikogi khongjang asi changsanminasi kaina matamda koi lamdam asi leiriba masing yamlaba security central gi security forcing se aikoi makoigi mafamda loina halan bi kwai baduni maramdi kaino haikanda makoina aikoigi lanthum aikoibu ngakpi gadra harga makoina adugi ona tainabada koki militant singna yamna sophisticated oiba weapon sizinarkanda aikoi attack tawlaba phawda makoina ngasi phawda karimata tawdana tumina leiba ise aikoi thamoida singnaba phawi